Congress Party na Leingak Pairingeida matamda Oikhiba leibak ki Phivam Aduna Assembly Meepham ani khaktamak Phamkhibani adupo Manipur da houjik thengnariba issue asina maram oiraga BJP na luchingba Leingak asida Assembly Meepham ahum pangthoksi haina CLP Leader Okram Ibobi na phongdorakli BT rota leibak Congress Bhavan da pangthokpa paugi Meepham amata Okram Ibobi na wafam ase phongdokladuna hai State asida houjik oiriba Phivam asina maram oiraga miyamna tangdu leitana hingba ngamnadre masi pumnambak asigi yenglaga athubada irang asigi waroisin ama puraknaba honaminasi haina opposition da leiriba MLA singna kayarak lauduna laklabaso ngasi fawba Leingak asina tasinadana lakle irang asigi yenglaga assembly gi Meepham ase chahi amada ahum pangthoknaba haibadaso madugi ona tainawada lana sandorakpa asimak leibak thibane Lamdam asigi miyamgi lanthum amasong punsi ngak senba haibase Leingak ki soifadraba mathodangne Manipur da thokhiba irang ase Government of India na loisinaba honadriba ase Manipur gi miyambo India gi citizen ama oina center na uba ngamde haibase takpani haina so mahakna makha tana phongdokhe State government sina yengiba miyeng Manipur gi praja singda adudagi central government na Manipur praja singna yengiba miyeng che Kayong kanda ako'y natabo kanya kanbi yauri karino ako'y sibu mo na yengbi sibu karino haibisi ay wa yamna kano toning de aduna makhataning de adu ako'y si kariuka na sometimes ako'y si India gi part kaman natabra haibisi mo na ako'y di yeng no haibi wani ko adu ako'y di yamdra su ako'y mga do itar so where is the appropriate forum assembly phamga madudai da Nainaraga koidi masing yamjagidraba koi opposition na state governments da houjik leiriba situation se athuba matamda santi laknanaba peace restore tonanaba amaga misunderstanding lerambaga targasu haidana koidi mateng pangjage tawne da संविधान रोमदा सदगरगदी होय संविधान दा लाको तारगदी संविधान की एक्सपर्ट सिंह हाइब तारे ने इंटेलेक्चुअल सिंह ना अदुम खनन नैनरसुनो